ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯌꯥꯝꯅ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯁꯤꯕ ꯅꯉꯣꯟꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯍꯤ 6 ꯉꯥꯏꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯛꯇꯗ ꯑꯩ ꯌꯨꯝ ꯄꯥꯟꯒꯗꯣꯏꯅꯤ ꯍꯥꯏꯔꯁꯤꯕ ꯅꯪ ꯍꯣꯏꯗꯤ ꯍꯥꯏꯒꯅꯤꯕ ꯑꯗꯨꯃꯛꯄꯨ ꯆꯍꯤ 1-2ꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯇꯛꯀꯅꯦꯕ ꯆꯍꯤ 4-5 ꯅꯨꯡꯁꯤꯅꯗꯨꯅ ꯀꯅꯥꯁꯨ ꯉꯥꯏꯕ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏ ꯉꯥꯏꯕꯕꯨꯗꯤ ꯉꯥꯏꯒꯅꯤ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯣꯏꯒꯅꯤꯕꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯑꯟꯃꯦꯆꯣꯔ ꯑꯣꯏꯕ ꯀꯥꯡꯕꯨ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 4-5 ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯇꯝ ꯁꯥꯡꯕ ꯑꯃꯅꯦꯕ ꯃꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯟꯃꯦꯆꯣꯔ ꯑꯣꯏꯕ ꯍꯧꯒꯠꯂꯛꯂꯤꯕ ꯃꯈꯣꯏꯗꯤ ꯊꯥ 6-7 ꯅꯨꯡꯁꯤꯅꯔꯛꯄꯗ ꯋꯥꯔꯤ ꯋꯥꯇꯥꯁꯦ ꯃꯅꯨꯡ ꯍꯟꯅ ꯌꯧꯅꯈ꯭ꯔꯒꯅꯤꯕ ꯑꯃꯁꯨ ꯈꯥꯡꯕ ꯉꯝꯃꯔꯣꯏ ꯑꯃꯁꯨ ꯈꯥꯡꯕ ꯉꯝꯅꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯟꯊꯍꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯌꯨꯝ ꯄꯥꯟꯅꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯦꯆꯣꯔ ꯑꯣꯏꯕ ꯈꯔꯅ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯂꯣꯏꯅꯈꯤꯒꯅꯤꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛꯄꯨ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯈꯪꯗꯦ ꯅꯨꯄꯥꯒꯤ ꯃꯥꯏꯀꯩꯗꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯆꯍꯤ 5-6 ꯉꯥꯏꯔꯛꯄ ꯍꯥꯏꯁꯦ ꯀꯅꯥꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯊꯦꯡꯅꯕ ꯎꯅꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕꯗꯨꯅ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯄꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨꯅ ꯁꯥꯟꯅꯕꯅ ꯃꯅꯨꯡ ꯌꯧꯈꯤꯕꯅꯤꯅ ꯑꯗꯨꯝ ꯑꯣꯏꯈꯤꯒꯅꯤꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕꯁꯦ ꯃꯁꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯕ ꯅꯈꯣꯏ ꯃꯁꯦꯟ ꯊꯥꯖꯅꯔꯒꯗꯤꯀꯣ ꯑꯗꯨꯃꯛ ꯃꯁꯤꯗꯩꯁꯤꯗ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯅꯣ ꯃꯇꯧ ꯀꯔꯝꯕ ꯃꯐꯝꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯣ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯁꯦꯛꯁ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯄꯥꯝꯗꯕ ꯂꯩꯕ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯥ ꯌꯦꯟ ꯐꯥꯎꯕ ꯑꯩꯈꯣꯏ ꯖꯤꯕ ꯖꯟꯇꯨ ꯐꯥꯎꯕ ꯂꯣꯏꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗꯩꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯄꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯐꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯊꯥꯖꯔꯕꯁꯨ ꯐꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯕꯁꯨ ꯑꯃꯝꯕ ꯃꯐꯝꯗ ꯀꯥ ꯑꯃꯗ ꯇꯧꯈꯤꯕ ꯍꯥꯏꯕꯁꯦ ꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯦꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯀꯩꯗꯧꯉꯩꯗ ꯄꯨꯊꯣꯔꯛꯑꯣꯏꯗꯕꯅꯦꯕ ꯑꯩꯅ ꯃꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯑꯃ ꯊꯥꯖꯅꯔꯦ ꯍꯥꯏꯔꯒꯀꯣ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯈꯪꯗꯦ ꯂꯣꯏꯅꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒ ꯀꯥꯞꯂꯗꯨꯅ ꯐꯣꯇꯣꯒ ꯀꯥꯞꯂꯗꯨꯅ ꯇꯧꯅꯒꯅꯤꯕ ꯍꯥꯏꯔꯨꯔꯒ ꯑꯁ ꯃꯦꯃꯣꯔꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤꯕ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏꯗꯕꯅꯤꯕ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯃꯇꯧ ꯑꯗꯨꯅ ꯍꯥꯏꯔꯕ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯦ ꯐꯣꯇꯣ ꯑꯃ ꯅꯝꯒꯦ ꯀꯩꯗꯧꯉꯩꯗ ꯅꯝꯍꯟꯒꯅꯨꯕ ꯃꯔꯝꯗꯤ ꯅꯪꯅ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯐꯅ ꯄꯥꯝꯂꯕꯁꯨꯀꯣ ꯊꯨꯡꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯒꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯂꯥꯏꯕꯛ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯅꯤꯕꯀꯣ ꯅꯪꯒ ꯐꯤꯖꯤꯀꯦꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯀꯣ ꯃꯥꯅ ꯅꯪꯁꯦ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯀꯅꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯩꯕ ꯅꯨꯄꯤ ꯑꯁꯤꯒ ꯐꯖꯅ ꯂꯣꯏꯅꯔꯒꯅꯤ ꯅꯨꯡꯁꯤꯅꯔꯒꯅꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯅꯝꯍꯧꯔꯕ ꯃꯇꯨꯡꯗꯀꯣ ꯅꯪꯁꯦ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯒꯅꯤꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯒꯅꯤꯕ ꯅꯪꯁꯦ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯅ ꯑꯗꯨꯝ ꯊꯝꯒꯅꯤꯕ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯒꯅꯤꯕ ꯅꯪ ꯑꯗꯨꯃ ꯍꯦꯛ ꯇꯧꯔꯕ ꯑꯩ ꯑꯁꯤ ꯇꯧꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯩꯔꯤꯕꯗꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯅꯤ ꯐꯣꯇꯣꯗꯣ ꯃꯤꯌꯥꯝꯗ ꯎꯍꯟꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯅꯪ ꯀꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯑꯀꯤꯕ ꯑꯃꯗ ꯍꯤꯡꯅ ꯂꯩꯒꯅꯤꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯜꯂꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯈꯜꯂꯒ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯔꯤꯕꯗꯣ ꯃꯗꯨꯒ ꯐꯖꯅ ꯌꯨꯝ ꯄꯥꯟꯅ ꯃꯥꯒꯤ ꯁꯥꯒꯩꯗ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕꯗ ꯀꯩꯗꯧꯉꯩꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯈꯟꯒꯅꯨꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯒ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯈꯪꯉꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯒꯁꯤ ꯅꯪꯁꯨ ꯐꯣꯔꯁ ꯇꯧꯁꯟꯒꯗꯕꯅꯤꯕ ꯅꯪꯅ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯃꯁꯤ ꯅꯪꯉꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯃꯁꯤ ꯑꯃꯈꯛ ꯅꯪꯅ ꯁꯣꯏꯈꯤꯕꯗ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯣꯏꯔꯒꯗꯤ ꯐꯩꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯃꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯊꯤꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯒꯗꯤ ꯇꯨꯡꯗ ꯑꯗꯨꯝ ꯋꯥꯒꯅꯤꯕ ꯅꯪ ꯅꯤꯡꯁꯨ ꯍꯟꯕ ꯉꯝꯃꯣꯏ ꯃꯥꯡꯁꯨ ꯀꯥꯕ ꯉꯝꯃꯣꯏꯕ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯒꯨꯝꯅ ꯅꯪꯕꯨ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯥꯟꯅꯗꯨꯅ ꯂꯩꯒꯅꯤꯕ ꯃꯁꯤꯒꯨꯝꯕꯒꯤ ꯂꯥꯡꯗ ꯊꯨꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯅꯨꯄꯥꯗꯀꯣ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ ꯅꯨꯡꯁꯤꯅꯕꯗ ꯑꯍꯥꯟꯕꯗ ꯐꯖꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯂꯣꯏꯅꯒꯅꯤ ꯐꯖꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡ ꯑꯄꯥꯝꯕꯗꯨꯅ ꯊꯨꯡꯗ꯭ꯔꯤ ꯐꯥꯎꯕꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯅ ꯊꯨꯡꯂꯕ ꯀꯥꯟꯗ ꯅꯪꯉꯣꯟꯗꯩ ꯈꯔ ꯇꯧꯔ ꯂꯥꯞꯊꯣꯛꯀꯦ ꯈꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯊꯦꯝꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯑꯣꯡꯗ ꯂꯩꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯐꯣꯇꯣꯒꯨꯝꯕ ꯈꯪꯗꯦ ꯅꯝꯃꯒ ꯊꯝꯒꯅꯤꯕ ꯃꯔꯝ ꯑꯁꯤꯅ ꯀꯩꯗꯧꯉꯩꯗ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯡꯁꯤꯅꯕꯗ ꯐꯤꯖꯤꯀꯦꯜ ꯂꯩꯅꯒꯦ ꯈꯜꯂꯕꯁꯨ ꯇꯨꯃꯤꯟꯅꯒꯦ ꯈꯜꯂꯕꯁꯨ ꯇꯨꯃꯤꯟꯅꯕꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯑꯃꯅꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯥꯝꯂꯤꯕꯅꯤ ꯁꯥ ꯌꯦꯟ ꯐꯥꯎꯕ ꯄꯥꯝꯂꯤꯕꯅꯤꯕ ꯑꯗꯨꯃꯛ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯐꯖꯅ ꯈꯟꯊꯔꯒ ꯂꯣꯏꯅꯧꯕ ꯅꯪꯒꯤ ꯇꯨꯡꯗ ꯁꯣꯛꯂꯛꯀꯗꯕ ꯈꯣꯡꯊꯥꯡ ꯀꯩꯗꯧꯉꯩꯗ ꯊꯥꯡꯂꯣꯏꯗꯕꯅꯤꯕ ꯅꯪ ꯈꯟꯊꯒꯗꯕꯅꯤꯕ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯁꯣꯛꯂꯛꯑꯣꯏꯗ꯭ꯔꯥ ꯅꯪ ꯈꯟꯗꯅ ꯌꯦꯡꯉꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯕ ꯐꯨꯅꯔ ꯁꯥꯎꯅꯔꯒ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯗꯨꯅ ꯅꯉꯣꯟꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯟꯗꯨꯅ ꯌꯦꯡꯉꯨꯕ
So guys, thank you so much yꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯅ ꯂꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯇ ꯋꯥꯗꯨꯅ ꯄꯟꯗꯨꯅ ꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯔꯝꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯀꯤ ꯕꯇꯟ ꯑꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ